Manipur gi nupi Artisans sing yokhatnabagi pandamda E-Nupikeithel haina mingthonba project amagi chayol mari chathagadaba workshop ama Imphal West ki Thangmaibanda leiba Hotel Dani Continental da hokdokre. E-Nupikeithel haiba project asi Alumni Engagement Innovation Fund US Consulate General Kolkata na support tauraga Integrated Rural Development Service Organization Wangzing na implementation partner oiduna faikhatpani. Workshop asi maru oina Manipur gi yelho ngai dagi leiraklaba Safi Lanfi Nongpok Sekmai gi Red Orchard Pottery Lasing Fi Androgi Brick Red Pottery Karongi Greyware Pottery Chairel amasung Thongzaugi Redware Pottery Tangkulgi Wood Carving amadi Nungbigi Glossy Black Pottery gi Artisans sing da digital amasung e-commerce literacy gi matangda khanganduna senthok lambi henna leihenabigi pandamda pangthokpani hairi Workshop asiga mari lainana entrepreneur amasu oriba project asigi manager Saubam Lakshmi Bai na hai project asigi mateng na nupi artisan sing na puthokpa craft scheme potlam sing asi quality lehenduna lamdam asida natana online gi khuthangda atopa mafam sing da su yonba yanabagi khudong chab ama pigani haiki Artisan kunlom na saruk yakiba workshop adu the expert sing na e-commerce digital marketing amasung branding gi matangda wakal tahanki Artisans singi Michael dagi su makhoi gi oiba experience sing fongdoknaki Corona manung da su aina sigi proposal si agi project si propose tok jahiba project oi bani because adugi matam du da leiriba mi myam sing do yum dagi mapan thok pa yada dana adigi akhoi artisan specially akhoi market hel da pukhalak pa yada ba adugi myam ama issue thokhi bado adu matam du da aina khanbada digital and e-commerce was one way of adi makhoi gi livelihood generate hoba yaba ko makhoina makhoi website cha bu ogera any other e-commerce website haigera adu da yon lagadi earning do ma dum leizare dana पैसा तालगदी पोतो दुम प्रैक्टिस तौनिंग नत्रगदी पैसा तालक्त्रगदी क्राफ्ट ने याम इंपोर्टेंट ओय हायरगसु अदुदो कनाम फाउना सुनिंग अरो हेबा अदुना मांगथरक अदु कन्नबगी दमक्ता तौजैबा प्रोजेक्ट